ꯁꯦ ꯕꯥꯠꯔꯨꯝꯗ ꯑꯣꯏꯅ ꯍꯧꯔꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯉꯁꯤꯗꯤ ꯑꯩꯁꯦ ꯄꯥꯔꯇꯤ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯒꯦꯠ ꯔꯦꯗꯤ ꯋꯤꯠ ꯃꯤ ꯇꯧꯁꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯄꯥꯔꯇꯤ ꯆꯠꯇꯣꯏꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯗꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯁꯥꯏ ꯃꯇꯨꯡ ꯑꯝꯇ ꯏꯟꯅꯗ꯭ꯔꯤꯕꯀꯣ ꯑꯇꯣꯞꯄ ꯄꯣꯁꯇꯤꯡ ꯃꯌꯥꯝꯗꯣ ꯑꯝꯇ ꯏꯟꯅꯔꯛꯇꯦ ꯍꯥꯏꯗ꯭ꯔꯕꯥꯗꯁꯤꯗꯅ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯅ ꯏꯟꯅꯖꯕꯅꯦ ꯑꯗꯨꯗꯨꯅ ꯃꯣꯏꯁꯤꯗ ꯄꯥꯔꯇꯤꯁꯦ ꯄꯥꯛꯅꯁꯨ ꯇꯧꯒꯟꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯉꯁꯤꯗꯤ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯅ ꯆꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯒ ꯒꯦꯠ ꯔꯦꯗꯤ ꯋꯤꯠ ꯃꯤ ꯇꯧꯁꯦ ꯑꯗꯨꯗꯨꯒ ꯐꯣꯟ ꯅꯨꯡ ꯄꯨꯁꯟꯕ ꯌꯥꯗꯕꯗꯤ ꯃꯥꯜꯂꯦ ꯑꯗꯨꯗꯨꯅ ꯀꯦꯕꯒꯤ ꯃꯇꯤꯛ ꯃꯇꯤꯛꯇꯣ ꯑꯗꯨꯗꯣ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯔꯁꯦ ꯃꯥꯏ ꯃꯤꯠ ꯁꯥꯅ ꯇꯥꯊꯣꯛꯑꯒꯦ माइजे मास्क अमु कुपसलनी मास्क अदी अमा सिजे सिट्टु नतुबो उपतबो कुइरे होरेन केबदा खरा नानबा हाइदने मी ऑफिसर गी नुपी गुम याम लानि हाबको अदुदुना आई स्माइल तवरे आओ थुपने सिदे कोइना कई कुतुनो याम नाइ ओया ममा ले थुपे सना 시래 사브나 얌 나예 토핑 한가이 정도기 계란 다이다시 시즌하기는 살다요 깨ብ는 나빼바 아이제 암레스가 자토이네 거 매ям 하이디 아이 사이드디 무르서 kem 이가이 드레고 그거 아모금을 무르서 이가이 드레바 하이디 사이드 무슨 우비 매ям 레고 아두나 아이제 얌 계속 되도이는 가이나 뭐 징게고 사이드 힘들이 징이잖아 머니푸르데 아두나 아이 사이드 징게 아두나 암레스가 자토이네 거 아도 CNC 시즌하토이네 I this is Cura na I this my pa hai ko ado mayam na kamay na page da habi ro amana dark spot polisher ne ko amana dark spot lightening cream ne ko ado polisher na han khazana polish tong thopi ra se adu daga kitang light is over yeng se ko mayam amles ka lita sa to na kuning je ising kita ha okay no polish to ni सिजे के हानि सिगी पोलिशर जे सिजु यामनो होंगे हानि अफोर्डेबल ओइबो प्राइस ओइबो मयामसु लोइनमक लैबो ngमनि ना खल्लेबको हाइदि लुपा 86 खदा पीबो सिगी डार्क स्पॉट पोलिशर जे अदुना मयामसु के हानि अदुम सिगुम्बा खुनिंगुम्बा दुगा ngकुम्बा सेगाकुम्बा बिकिनी एरिया गुम्बा सुम कुगुम्बा लेदन को अदुदा लोइनमक तैबो याबनेबको अदुना मयामसु पाम तारगदि अदुम प्राइस ममल जे दम लोइना मक सिजनबा ngमनि ना खल्ले यामना होंगेबको सि थादोगे या आई खुनि जाम मुबने खमरा सि खरा बो परे इन खंगो मयामना सु दम हाइबने मुइ मुइ आई ngकुम बखनि गुम या मुइ मुइ केना बानि सिंग व्यू लेरे आई नाकन नामा तोखिगे सी क्यूरा के प्रोडक्शन जे को 100% मेड इन इंडिया ने इंडिया कंपनी ने साबने को दुगा नेचुरल इंग्रेडिएंट्स ngakna ju sabane aduna side effect amta leiroi loire tu ngakase loire tu ngaksu sam ngam ru kem tori kan tak that paki tai thoge hausi tai thokre aduna myam sisna क्यूरा ki ne ko dark spot lightening cream ne ko sigi cream je de chan grani khara ngau thona ba ai si je 1 week kum sure ko sisna ba ndo kana bdo dum khang ne ide aduga size sensitive skin gine ko aduga no harsh chemical bes yaude ko aduga no side effect cruelty free aduga no parabens and sulfate ai mai 15 to 20 minutes thamde ne ko adu myam si Cura gine ko dark spot polisher ga dark spot lightening cream jack se ani se polisher is only 86 rupees ne ko aduga is only 90 rupees ne ko myam na try dong ni tar ga di adum yeng bio yam affordable ne ko moi price myam ni mo leng ngam ni khale ko aduna ai ge description da kaino link to da hapom ge myam adu pam tar ge dum check out biro ko tuni mai se ta thoge kang ne tu mai ta lor ko nu la ge myam di lo shil je मैम पार्टी से नुंगांग ने बको दुना आई से रेड सूट से सेट लागे डिनर पार्टी नि ना आई रानी फीगुम बो पामुई बको ना ब्लाउज सी वन लेलानी आई नामले से नि हाइड सी ने बको दुगा बेग सी पुरनी सनादे सी दम चेलनी मैम अदुदी लोशन बा हौरसी को मैम आई के हौरे अदो आई याम का हेना के दम ना तमनिन आई फाउंडेशन नु करी करा मैम थाबिदो अदुदी तौरे बको आई दम आई के सीसी क्रीम जे दम यामना चमना दम तैजरे अदुदुगा
ꯑꯗꯩꯗꯤ ꯑꯩ ꯄꯥꯎꯗꯔ ꯑꯃꯨꯛ ꯊꯥꯖꯤꯜꯂꯅꯤ ꯑꯩꯒꯤ ꯈꯨꯀꯦ ꯉꯁꯤꯒꯤꯁꯦꯀꯣ ꯌꯥꯝꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯏꯆꯝ ꯆꯝꯅ ꯀꯦꯔꯤꯅꯦꯅ ꯑꯗꯨꯝ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯑꯩꯗꯤ ꯃꯦꯀꯞꯁꯦ ꯅꯍꯥꯟ ꯑꯩꯗꯤ ꯐꯨꯜꯗꯀꯣ ꯐꯥꯎꯟꯗꯦꯁꯟꯒꯤ 4-5 ꯂꯣꯜꯂ ꯊꯥꯕꯅꯦꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯊꯥꯗ꯭ꯔꯕꯅꯤꯅ ꯆꯝꯃꯦꯅ ꯈꯟꯖꯔꯦ ꯑꯗꯨꯒ ꯑꯩ ꯄꯤꯁꯨꯝ ꯑꯃꯨꯛ ꯌꯦꯛꯑꯦ ꯄꯤꯁꯨꯝꯁꯦ ꯑꯩ ꯐꯣꯏꯗ꯭ꯔꯦꯕꯀꯣ ꯐꯣꯏꯔꯒ ꯁꯤꯗ ꯁꯣꯏꯅ ꯑꯗꯨꯝ ꯐꯣꯏꯕꯤꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯊꯃꯣꯏꯅ ꯈꯣꯏꯗꯥꯗꯕ ꯃꯑꯣꯡꯗꯣ ꯑꯗꯨ ꯍꯦꯛꯇ ꯑꯣꯏꯕꯒꯤ ꯑꯩꯁꯦ ꯐꯣꯏꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯒꯗ ꯇꯣꯛꯑꯦꯕ ꯄꯤꯁꯨꯝꯁꯦ ꯌꯥꯝꯅ ꯋꯥꯅ ꯈꯥꯛꯆꯔꯒ ꯇꯞꯇꯥꯏ ꯆꯥꯎꯍꯜꯂ ꯃꯣꯏꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯈꯩ ꯍꯦꯛꯇ ꯐꯣꯏꯔꯛꯑꯦ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯃꯥꯏꯁꯨ ꯆꯥꯎꯕꯅꯤꯅ ꯄꯤꯁꯨꯝꯁꯦ ꯐꯣꯏꯗ꯭ꯔꯦꯕꯀꯣ ꯄꯥꯛꯅ ꯑꯩ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯌꯦꯛꯑꯒ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯁꯤꯒꯤ ꯕ꯭ꯔꯁꯁꯤꯅ ꯑꯗꯨꯝ ꯈꯔ ꯀꯕꯣꯛ ꯅꯥꯜꯂꯒ ꯑꯗꯩ ꯀꯟꯁꯤꯂꯔ ꯅꯨꯡ ꯈꯔ ꯇꯩꯁꯜꯂꯒ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯏꯁꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯟꯖꯔꯦ ꯍꯥꯏꯇꯥꯔꯦ ꯐꯣꯏꯔꯒ ꯊꯃꯣꯏꯗꯣ ꯀꯥꯏ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯟꯁꯤꯂꯔꯁꯦ ꯑꯩ ꯑꯃ ꯍꯦꯛꯇ ꯄꯪꯁꯤ ꯁꯤꯖꯤꯟꯅꯩꯀꯣ ꯑꯗꯨꯝ ꯉꯥꯏꯍꯥꯛꯀꯤ ꯍꯥꯏꯇꯥꯔꯦ ꯀꯟꯁꯤꯂꯔ ꯁꯤꯖꯤꯟꯅꯕꯅ ꯑꯗꯨꯝ ꯈꯔ ꯉꯥꯟꯊꯣꯛꯄꯗꯣ ꯑꯗꯨꯗꯣ ꯑꯣꯏꯕꯅꯦ ꯍꯥꯏꯕꯗꯤ ꯐꯖꯅ ꯑꯗꯨꯝ ꯕ꯭ꯂꯦꯟ ꯇꯧꯈꯤꯀꯥꯟꯗ ꯄꯤꯁꯨꯝ ꯐꯣꯏꯕꯒ ꯑꯗꯨം ꯃꯥꯟꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯨꯗꯨꯅ ꯄꯤꯁꯨꯝꯗꯣ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯥꯏꯁꯦꯗꯣ ꯑꯃꯨꯛ ꯊꯥꯔꯦꯗꯅ ꯑꯥꯏꯁꯦꯗꯣꯁꯤꯁꯨ ꯌꯥꯝꯅ ꯅ꯭ꯌꯨꯠ ꯀꯂꯔꯅꯦ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯥꯎꯟꯗ ꯅ꯭ꯌꯨꯠ ꯑꯣꯏꯕꯗꯣ ꯑꯗꯨ ꯀꯂꯔꯗꯨꯅꯦꯕꯀꯣ ꯑꯩꯅ ꯊꯥꯛꯏꯁꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯆꯝꯅ ꯀꯦꯒꯦ ꯇꯧꯕꯅꯤꯅ ꯑꯩꯅ ꯅ꯭ꯌꯨꯠꯇ ꯑꯣꯏꯅ ꯇꯧꯔꯝꯅꯦ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯕ꯭ꯔꯥꯎꯟ ꯃꯆꯨꯗꯨꯅ ꯑꯩ ꯅꯥꯇꯣꯟꯁꯦ ꯑꯃꯨꯛ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯥꯇꯣꯟꯁꯦ ꯑꯃꯨꯛ ꯁꯦꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯥꯇꯣꯟꯁꯦ ꯑꯃꯨꯛ ꯁꯦꯝꯖꯔꯦ ꯃꯆꯨꯁꯦ ꯁꯤ ꯃꯆꯨꯁꯦ ꯐꯖꯕꯅꯦ ꯂꯣꯏ ꯆꯟꯅꯕꯅꯤꯕꯣ ꯑꯗꯩꯗꯤ ꯑꯩ ꯑꯥꯏꯂꯥꯏꯅꯔ ꯑꯃꯨꯛ ꯌꯦꯛꯁꯟꯖꯔꯦ ꯑꯥꯏꯂꯥꯏꯅꯔꯗꯤ ꯋꯥꯠꯄ ꯁꯨꯛꯌꯥ ꯌꯥꯗꯦ ꯃꯤꯠꯁꯦ ꯑꯥꯏꯂꯥꯏꯅꯔ ꯍꯦꯛ ꯌꯥꯎꯍꯧꯗꯕꯗ ꯑꯗꯨꯝ ꯈꯪꯗꯦ ꯀꯩꯀꯩꯒ ꯃꯥꯜꯂꯦ ꯑꯗꯨꯗꯨꯅ ꯑꯩ ꯑꯥꯏꯂꯥꯏꯅꯔꯁꯦ ꯌꯦꯛꯁꯜꯂꯦ ꯈꯔ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯑꯩ ꯉꯍꯥꯡꯒꯩ ꯁꯥꯡ ꯌꯦꯛꯄꯗꯣ ꯑꯗꯨꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯩ ꯃꯤꯈꯥꯁꯦ ꯑꯩꯅ ꯉꯁꯥꯏ ꯄꯤꯁꯨꯝ ꯌꯦꯛꯈꯤꯕ ꯕ꯭ꯔꯥꯎꯟꯗꯨꯅ ꯈꯔ ꯌꯦꯛꯁꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯃꯤꯠꯁꯦ ꯈꯤꯇꯪ ꯂꯥꯎꯕ ꯃꯥꯟꯒꯗ꯭ꯔꯥꯅ ꯇꯨ ꯃꯤꯐꯝꯒ ꯇꯥꯕ ꯃꯥꯜꯍꯟꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯗꯩꯗꯤ ꯑꯩ ꯑꯥꯏ ꯁ꯭ꯇꯦꯞ ꯑꯃꯨꯛ ꯅꯞꯄꯅꯤ ꯑꯥꯏ ꯁ꯭ꯇꯦꯞꯁꯦ ꯀꯩꯅꯣꯅꯦ ꯀꯨꯏꯅ ꯅꯞꯄꯨꯗꯕꯒꯤ ꯑꯩꯗꯤ ꯍꯩꯇ꯭ꯔꯕꯅꯦ ꯃꯤ ꯅꯞꯄꯁꯦ ꯑꯗꯣ ꯐꯥꯏꯅꯦꯜꯂꯤ ꯌꯥꯔꯦ ꯅꯥꯀꯟ ꯑꯃꯁꯦ ꯁꯣꯏꯗꯅꯅꯦꯀꯣ ꯇꯧ ꯂꯩꯔꯤꯕ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗꯗꯤ ꯎꯠꯇ꯭ꯔꯦ ꯑꯗꯩꯗꯤ ꯑꯩꯅ ꯑꯥꯏꯁꯦꯗꯣ ꯄꯤꯡ ꯀꯂꯔꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯀꯕꯣꯛ ꯊꯥꯖꯟꯕꯅꯦꯕꯀꯣ ꯍꯥꯏꯗꯤꯈꯤꯇꯪ ꯂꯥꯏꯠ ꯑꯣꯏꯒꯗ꯭ꯔꯅ ꯑꯗꯨꯒ ꯄꯥꯁꯦ ꯑꯊꯥꯕ ꯑꯃꯒ ꯑꯄꯥꯕ ꯑꯃꯒ ꯂꯩ ꯑꯩ ꯑꯗꯨꯝ ꯈꯜꯂꯦꯕꯀꯣ ꯋꯥꯈꯜꯁꯦ ꯈꯜꯂꯀꯥꯟꯗ ꯑꯩ ꯑꯄꯥꯕꯁꯦ ꯑꯣꯏꯅ ꯅꯞꯄꯒꯦꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯑꯆꯝꯕ ꯃꯦꯀꯞꯅꯤꯅꯀꯣ ꯑꯗꯨꯒ ꯒꯝ ꯁꯤ ꯒꯝꯁꯦ ꯉꯥꯛꯇꯪꯈꯛ ꯀꯪꯍꯟꯗ ꯇꯥꯔꯒꯗꯤ ꯆꯦꯠꯇꯦꯕꯀꯣ ꯀꯪꯍꯟꯕ ꯍꯥꯏꯗꯤ ꯇꯩꯔꯀꯥꯟꯗ ꯉꯥꯛꯇꯪ ꯊꯝꯕ ꯑꯣꯏꯅ ꯑꯩ ꯆꯤꯝꯕꯥꯜꯁꯦ ꯑꯃꯨꯛ ꯂꯤꯞ ꯂꯥꯏꯟ ꯇꯧꯊꯣꯛꯑꯦ ꯌꯦꯛꯁꯜꯂꯦ ꯆꯤꯝꯕꯥꯜ ꯌꯦꯛꯑꯒ ꯂꯤꯞꯁꯇꯤꯛ ꯁꯪꯕꯁꯦ ꯑꯗꯨꯝ ꯐꯖꯕꯅꯦꯕ ꯑꯗꯩꯗꯤ ꯁꯤꯒꯤ ꯂꯤꯞ ꯂꯥꯏꯟꯁꯦ ꯇꯧꯕ ꯂꯣꯏꯔꯒꯅꯦꯀꯣ ꯂꯤꯞꯁꯇꯤꯛ ꯇꯩꯗ꯭ꯔꯤꯀꯥꯟꯗ ꯄꯥꯁꯦ ꯑꯃꯨꯛ ꯅꯞꯁꯜꯂꯦ ꯄꯥꯁꯦ ꯅꯞꯁꯟꯕꯗꯩꯗꯤ ꯄꯥꯅꯤꯃꯛꯅ ꯄꯥꯁꯦ ꯅꯞꯄ ꯍꯩꯇ꯭ꯔꯕꯅꯦ ꯃꯤ ꯑꯗꯣ ꯐꯥꯏꯅꯦꯜꯂꯤ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯔꯛꯑꯦ ꯑꯗꯩꯗꯤ ꯑꯩ ꯀꯩꯅꯣ ꯃꯊꯪꯁꯤꯅ ꯑꯩꯒꯤ ꯃꯤꯠꯂꯨꯁꯦ ꯃꯤꯠꯁꯦ ꯄꯤꯛꯄꯅꯤꯅ ꯃꯤꯠꯂꯨ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯗꯤ ꯃꯤꯠꯁꯦ ꯁꯥꯡꯗꯣꯛꯑꯒ ꯃꯤꯠꯁꯦ ꯐꯖꯍꯜꯂꯦ ꯍꯥꯏꯗꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯐꯖꯩꯅ ꯈꯟꯖꯩꯀꯣ ꯑꯗꯨꯅꯦ ꯑꯗꯩꯗꯤ ꯃꯉꯥꯜꯁꯦ ꯃꯝꯖꯜꯂꯛꯄ ꯍꯧꯔꯕꯅꯤꯅ ナイト ꯄꯥꯔꯇꯤꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯀꯩꯅꯣ ꯃꯉꯥꯜꯗꯣ ꯌꯥꯝ ꯄꯥꯛ ꯐꯪꯗꯕꯒꯤ ꯑꯩ ꯃꯩꯔꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯑꯒ ꯑꯃꯨꯛ ꯇꯧꯔꯦ ꯂꯤꯞꯁꯇꯤꯛꯁꯦ ꯄꯤꯡ ꯀꯂꯔ ꯁꯪꯈ꯭ꯔꯦ ꯌꯥꯝꯅ ꯆꯝꯕ ꯑꯃ ꯑꯗꯨꯗꯨꯒ ꯃꯊꯛꯇ ꯂꯤꯞ ꯒ꯭ꯂꯣꯁ ꯍꯥꯏꯗꯣꯏꯔꯥ ꯁꯤꯁꯦ ꯍꯥꯞꯆꯜꯂꯦꯕꯀꯣ ꯌꯥꯝ ꯐꯖꯕꯅꯤꯕ ꯃꯌꯥꯝ ꯁꯤ ꯂꯤꯞ ꯒ꯭ꯂꯣꯁꯀ ꯍꯥꯞꯄꯁꯦ ꯃꯁꯥ ꯅꯥꯟꯕ ꯃꯥꯟꯕꯅꯤꯕ ꯇꯨ ꯃꯥꯟꯗ꯭ꯔꯥ ꯑꯗꯩꯗꯤ ꯑꯩ ꯕ꯭ꯂꯁ ꯑꯃꯨꯛ ꯍꯥꯏꯖꯜꯂꯦ ꯄꯤꯡ ꯀꯂꯔꯗ ꯑꯗꯩꯗꯤ ꯍꯥꯏꯂꯥꯏꯇꯔꯗꯨꯅꯅꯦ ꯃꯌꯥꯝ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯩ ꯍꯥꯏꯂꯥꯏꯇꯔꯗꯤ ꯑꯃꯨꯛ ꯍꯥꯞꯆꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯤꯒꯤ ꯕ꯭ꯂꯁꯁꯤꯗꯪꯈꯛ ꯀꯕꯣꯛ ꯀꯣꯏꯗ ꯇꯩꯁꯜꯂꯒ ꯑꯗꯨꯝ ꯆꯠꯂꯦ ꯃꯌꯥꯝ ꯑꯩꯗꯤ ꯂꯤꯞꯁꯇꯤꯛ ꯃꯆꯨꯁꯦ ꯌꯥꯝ ꯉꯥꯎꯋꯦ ꯁꯨꯃꯥꯏꯅ ꯂꯤꯞ ꯒ꯭ꯂꯣꯁꯀ ꯍꯥꯞꯆꯟꯕꯒꯤ ꯃꯆꯨꯁꯦ ꯑꯗꯨ ꯃꯌꯥꯝ ꯅꯣꯛꯄꯗꯒꯁꯦ ꯐꯖꯕꯅꯤ ꯌꯥꯒꯁꯦ ꯊꯤ ꯂꯪꯊꯣꯛꯄꯅꯦ ꯈꯪꯉꯕ ꯀꯩꯅꯣ ꯇꯧꯕ ꯂꯤꯞ ꯒ꯭ꯂꯣꯁꯁꯤꯅ ꯌꯥꯒꯁꯦ ꯌꯥꯝꯅ ꯃꯉꯥꯜ ꯍꯥꯞꯄꯦꯕ ꯑꯗꯩꯗꯤ ꯑꯩ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯃꯩꯁꯦ ꯃꯝꯖꯜꯂꯛꯑꯕꯅꯤꯅ ꯁꯛꯁꯦ ꯈꯛ ꯃꯝꯈ꯭ꯔꯦꯕꯀꯣ ꯑꯩꯁꯦ ꯑꯩꯈꯣꯏ ꯁꯥꯏꯅ ꯊꯦꯡꯉꯦ ꯇꯧꯗꯅꯅꯦꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯐꯖꯅ ꯅꯝꯍꯧꯗ꯭ꯔꯦꯕ ꯁꯤꯁꯦ ꯑꯩ ꯅꯝꯅꯤꯡꯕꯅꯦꯕꯀꯣ ꯐꯖꯅ ꯗ꯭ꯔꯦꯁꯀ ꯁꯦꯠꯆꯜꯂꯀꯥꯟꯗ ꯑꯗꯣ ꯌꯥꯝ ꯑꯩꯅꯗꯤ ꯑꯥꯗꯁꯨ ꯐꯣꯟꯁꯨ ꯄꯨꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯄꯨꯛ ꯁꯣꯏꯔꯦ ꯑꯗꯨꯅ ꯍꯜꯂꯛꯑꯒ ꯔꯤꯜꯁ ꯑꯃ ꯅꯝꯃꯦꯕ ꯑꯗꯣ ꯍꯥꯞꯄꯛꯀꯦ ꯃꯌꯥꯝ ꯑꯩ ꯍꯜꯂꯛꯑꯦ ꯐꯦꯟ ꯃꯈꯣꯟꯁꯦ ꯑꯃꯨꯛ ꯐꯦꯟ ꯍꯨꯝꯕꯩ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩꯁꯦ ꯉꯁꯥꯏ ꯐꯣꯟ ꯄꯨꯔꯒꯗꯤ ꯆꯠꯂꯦꯕꯀꯣ ꯑꯗꯨꯗꯨꯒ ꯂꯝꯕꯤꯗ ꯍꯥꯏꯇꯥꯔꯦ ꯒꯦꯠꯇꯀꯣ ꯐꯣꯟ ꯄꯨꯕ ꯌꯥꯗꯦꯅ ꯍꯥꯏꯕꯗꯨꯗꯅꯦꯀꯣ ꯐꯣꯟꯁꯦ ꯑꯃ ꯏꯆꯦ ꯑꯃ ꯑꯩꯒ ꯚꯤꯗꯤꯑꯣ ꯍꯦꯛ ꯅꯝꯃꯤꯟꯅꯕꯗꯣ ꯃꯣꯏꯗ ꯐꯣꯟꯁꯦ ꯊꯅꯝꯃꯦ ꯑꯗꯨꯗꯨꯒ ꯍꯜꯂꯛꯄꯗ ꯑꯃꯨꯛ ꯂꯣꯏꯅꯦꯕꯀꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯐꯣꯟ ꯄꯨꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯛꯁꯟꯒꯤ ꯑꯗꯨꯝ ꯄꯥꯔꯇꯤꯅꯦꯕꯀꯣ
ꯑꯗꯨꯗꯨꯅ ꯐꯣꯟ ꯄꯨꯁꯟꯕ ꯌꯥꯗꯕꯒꯤꯅꯦꯕꯀꯣ ꯃꯤ ꯀꯅꯥꯝ ꯐꯣꯟ ꯄꯨꯅꯔꯛꯇꯦꯕ ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯄꯨꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯅꯗꯤꯅꯦꯀꯣ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯒꯤꯗꯤ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯅꯝꯒꯦꯒ ꯈꯟꯖꯔꯝꯕꯅꯦꯕ ꯑꯗꯨ ꯌꯥꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯄꯨꯛꯁꯦ ꯍꯦꯛꯇ ꯀꯥꯏꯒꯩ ꯆꯥꯁꯜꯂꯛꯑꯕꯅꯦꯃꯤ ꯑꯩꯗꯤ ꯄꯨꯔꯥ ꯃꯧꯑꯅꯧꯕꯤꯒꯤ ꯇꯥꯏꯞꯅꯦ ꯆꯠꯂꯤꯁꯦ ꯃꯧꯑꯅꯧꯕꯤꯒꯤ ꯇꯥꯏꯞꯇ ꯄꯨꯔꯥ ꯁꯨꯠꯀ ꯇꯧꯊꯔꯒꯅꯦ ꯑꯩꯅ ꯆꯠꯂꯤꯁꯦ ꯑꯗꯨ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯕꯥꯏ